ngasi numida wairam phongkiba tongan tongan ba manipuri siphongsing amasung thokiba thogdo wathoksingdagi maruibi ipausing miyamda thamjagi ahanbada kanglei pakki maira dagi lokusaraga sakangdaba singna numit humni supna phajinduna thamlamba dukan phamba yawa miyo ani ngasi tekta kaidina thatorakre Imphal gi Nagamapa lalambongda leiba siba missionary dukan security oina thabak toriba miyo ema dukan asi pocha yuanbagi thabak toriba miyo ani sakangdaba kulai paibisna phadana pukraba matungda miyo ama thadoralaga miyo ani na phajindra thamlakibadu ngasi nungtil khongjomgi mafam amada thadoklamna hedi sakangdaba singna phajilubadagi tekta kaidana thadorakhraba naha ani dudi hohengbam lanthoiba seikun gomdoi apokpa w tondon laifam kumbi bazar amadi Loktongbam Haridasai kungatru apok el Manikumar kawi yumnam kuno maning lekai degini makhoi ani ngasi nungtulpung ani ga makhai taba matamna Thobal district ki khongjom Stopland school manak sakangdaba singaduna thadoklamani makhoi thadoklamle habigi pau phangbari imung manunggi miyoi singna mapam madura sangsinduna makhoi ani Imphal tamna purakna bonaki Tanzadu Imphal police station ki police team ama thadok thopamda laktuna imung manunggi miyoi singa loinana makhoi Imphal police tamna purakhi hairi Panbayabri haukiba August kunga marigi numidang pung mapalom taba matamda Imphal gi Nagamapa lalambungda leiba siba missionary haina mingthonba dukan asida security oina thabak toba Haridas amadi dukan phamba yawba lanthoiba amadi Tamenglongdagi Nagamasa amaga loinana punna sakangdaba singda fajinkhibani masigi matungna Tamenglongdagi Nagamasa adude tekta kaidina thadolaraga lanthoiba amadi Haridas anibuna fajindana thamlakhibani makhoi ani fajindana thamkibaga mari leinana yumnam kunau maning lekaidagi el Haridas maitai bu athubu matamda tekta kaidina thadopirau haina yumnam kunogi miyamna ngarang yumnam kunau rural hatta wakat mifam satakhiba leikrabani atopa paona Loktak Pat ki akoi bada kenel ama tauraga Loktak ta itil liba turel singa madi khong singa putharak liba amot akai singi itapam uhenduna Loktak Pat kanana bohonagani susindro Loktak Pat thengalak padigi pat asin isaw thogaliba asidagi kohana bigi damakta Loktak Pat ki phumdi sing sengdokpigi thabak Loktak Development Authority LTA na yamna kana sathari hairiba thaba asida miyamna sumateng pangbiu haina PHED minister oibadana tana cabinet subcommittee ki chairman oiriba minister L Susindro na phongdokre wafama singarang LTA ki official singaloina minister Susindro na lusingduna hauzik Loktak Pat ki phumdi sengdokpigi thabak sathariba asigi yengsin khongsat kamari lainana paumi singda phongdokibani Minister Susindro na makata na phongdokhibadi lamdam asida sialiba torel amadi khong masa singna Loktak Pat itap oiri hairiba torel sing amadi khong masa sing asina putharak pata haudi amadi laikhom lainang sing adu Loktak Pat tasalapadi pat asi thengalakuna nong khara suba matamda ising imai wongkhalaktuna isaw thokani masi koganabagi damak Loktak Pat ki akoibada kenel ama tauragani hairiba kenel asida Loktak Pat tilliba torel sing amadi Khongthang na putharak liba phata haudi sing adu itin pham oigani aduga hairiba thong asida tasilliba amot akai sing adu leimatak ta amuk tahanuna matam pumbi goina Loktak Pat asi taru tanana lehnana bale ang thabak pekani thaba asimai pangna pekhatpa matamda hauji LD na Loktak Pat singbi awaba ma chauna mayuk nari besi kokani loinana kenel khaktamak senglaga adumak yagani hauji isingi mai wongkhalaklingai sida Loktak Pat ki phumdi sing sengbi thaba asi pekhatpa naiki Mana makata na hai Loktak ki ising imai wongkhalakliba si handakraba matungda kenel asi tawbagi thabak pahekani masigi matungda mafam asida matam sunaba resort ama susemgani loinana tourism na yamna pamba mafam ama ohengani maduna hairiba Loktak kanana ba mali samganaba honabagi thaba asida Loktak Pat ki akoibida leiriba miyamna mateng pangbiu Loktak Pat ki lam mayek singna khangduknaba demarcation tawbagi thabak ama su pakhelakani haina minister na lakthokiba leiri masigi matung ina Loktak Pat ki akoibida fit chama pakpa ring road amasu semduna miyamna matam punamak satoksin tawbud nungaina ba thabak pekhatlagani haina su chief minister na phongdokhiba leikrabani hairiba thabak singa si sungsoi soidana mai pangna pangthoknaba honagani haiki atopa pawman lenga na security pb dabadagi sabung kho khunogi lopari samena lopan mangamdre sai ama thamanga sujulaglaba kanglup anigi sathiraba lana sina soalaba khul ama oiriba Imphal East District ki lamlai kendra gi gyang pokpi police station ki manung sana leiba sabung kho khunau gi oina koki singna khulingduna leiriba singya ga thangnaba local sing lega na security thamduna ngak senba gi thabak packet
paikhatpidabadagi lausing panba ngamdana leire haidi pausi asina sabungko khunaugi khunja laumising unaduna wari saba matamda phongdorkhibadi lamlai kendragi MLA amadi Manipur lenga ki mari lainaba authority gi maikedigi security mapung fana thambiduna sabungko khunauga koki khul singa tainari ba singkhong gi sarukta leiriba labuk sing lau panba ngamnaba thabak paikhatgani haiki adubu lainga ki maikedigi phongdoki buwapam asi thabak oina paikhatbidabadagi haujik sabungko khunauga koki khul singa tainaba singyaga nakna leiba labuk sing handak saigi oina lau panba ngamdre haiki Kunjasing na makatana phongdorapagi matung inadi haujik lau panba ngamdaduna leiriba si saurana lau pari sa marung oigani haujik phawba BSF amadi Manipur Police ki oiba combined team gi kangbu amata laktuna lau uba ngamnaba ngaksenbagi thabak sa thabidari MLA gi mekedigi lau kumlamdai laumi singda security ngaksenanaba sinbiyu haina pau pira o haina phongdokibale adubo laumi singna matau kramna pau pigatoribano lau matamni haiba khangna hainaba leitana lenga ki maikedi security matik sana thambi pham thokpani adubo thaba oina pangthokpidabadagi lau pari sa maromasi lau panba ngamdana tokpani haidi atopa pawman Kuki singdagi oiba union territory ama semnaba demand tawduna Delhi da August 13 de release anaba sem saba loikre Sir Minister N. Berenalu Singba Lenga asigi mathaka tuan maral kya sibaga loinana Kuki NP amadi Kuki Students Organization KSO na tha asigi kuntraga mathoida Bharat sinba thuna release anaba sem sakre hairi Kuki jausing tagi oiba legislature ga loinana union territory ama semnaba demand tawraduna satkadoriba rally adu New Delhi gi yantra mantra dagi numit adugi nungthilpung amaga makhai dagi manga phawba satkani hairi Loinana numit adudasu Susampur Zomi Students Federation amadi Kuki Students Organization sinduna rally satnaba thorang tokre haidi panba yabri Manipur lengak yaning daba phongdoktuna leiriba Kuki Jau MLA taragi manungdagi MLA ahumna handa Kuki Jau khaktamak haiba yaroi haipa wafam phongdokhiba leikrabane maram asina tha asigi kuntraga mathude sakadoriba rally asigidama Kuki Jau khaktamak demand oirabadi MLA ahum adu sagolaktabasu yai hairenasu pawsida makhatana phongdorakli Amaromdana Kohima ga Paunariba NS Lambi Sing Pung Humdragani Thugi Manungda Paunana of Nagaland gi CS na NSIDCL Matam Thakre Nagaland Lenga ki Makedi National Highway Sing Semjin Sajanbagi Tabak Paiba National Highway and Infrastructure Development Corporation Limited NSIDCL Hamadi Contractor da House Nagaland gi Konung Kohima ga Paunariba National Highway gi Lambi Sing Pung Humdragani Thugi Manungda Paunana ba Matam Thakre Ngarang Nagaland gi Chief Secretary na siya lawduna conference hall pangthokiba miphamamana warep asi lawkiba loinana state government gi maikedi NSIDCL amadi makhoiga loinariba contractor singda state capital amadi atop district phaunariba national highway sing ningtina semjinba loinana pung humdragani thoigi manungda lambi satok sin yahangadabani haina akan yathang tawtakhibani hairi Nagaland state lenga ki maikedi su mathau tab state ki oiba missionary sing amadi local villagers sing mating pigani karigoma Nagaland lenga na pidiba matam adugi manungda NSIDCL na thabak pangthok pangamdrabadi state na mathau taba missionary amadi manpower sing puthoktuna semgani madugi mathau taba reimbursements NSIDCL na state lenga ka pigadabana hanasu khangan khibni haidi Atopa Omana Babina Hospital na sinduna numit humni sa thakadaba free medical ngasi hawtokre Khabai soida leiba Babina Hospital na sinduna numit humni sukna sa thakadaba lemna layingbagi thoram ngasi Babina Hospital Khabai soida hawtokre thoram adura maru oina general medicine general surgery neuromedicine obstetrics and gynecology endocrinology amadi pediatrics yauna tuan ba makhal gi layeng khiba loina mari laina ba hidak langta kya singe toki thauram aduga mari laina hospital asigi medical superintendent Dr. Syam Kumar Laishram na phungdoki bada nauna hangdogli ba hospital asi haukiba August 9 dagi layeng ba horkibane hospital asina Manipur gi manung da lairi ba hospital khudimak dagi khwai dagi fa ba hospital am oina ba kana honari hospital asina anawana ba layeng pathap sesina duna lamdam asida narak pa laina khudimak kathokpa magaloinana phaganba ngamna bo honari Manipur gi anaba kya mapalam da satuna layengna bo honabada selthungi awaba madi satoksin gi khudong sadaba kya ma mayunari basi kharadang oirabasu ko ganba ngamna ba hospital sina angamba thabak honagani haina su phungtoki amaromdana Michael Lamza Thang Hokip ki yumda pochai mai tharamba madi nomai kapsil lambasing legal action lawgani minister
ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯃꯈꯥꯏꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ 10 ꯔꯣꯝꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 3 ꯆꯠꯂꯒ ꯂꯩꯕ ꯄꯅꯦꯜ ꯚꯤꯂꯦꯖꯗꯒꯤ माइकेल लमजथांग हौकिबकी मयूमदा पोचैसिंग मई थारमगा लोइनना नोंमै राउंड 3 कापखिबगी थौंग अदु सियनबा मियोइसिंगी मथक्ता सबसाब लीगल एक्शन लौकटकनी हाइना चीफ मिनिस्टर एन बेरेना फोंदोखरे बीजेपी की स्पोकपर्सन मिस्टर माइकेल लमजथांग हौकिबकी मयूमदा मसक खंगदबसिंगना पामदबा थौदोकसिंग सथरमलबा मतुंग चीफ मिनिस्टर एन बेरेना माकी सोशल मीडिया प्लेटफॉर्म एक्स थगलखिबा पोस्ट अमदा सखंगदबसिंग अदुना सथरमलिबा थौंग अदु अकनबा मोंग यानिंगदबा फोंदोकपगा लोइनना पामदबा मदी तवोइदब थौदोमनि लमदम असिगी अरिबा इथनिक ट्राइब अम ओइरिबा थादौ कम्युनिटी की लुसिंग अमगी इमुंग मनुंगदा किहलमसिंगी मथक्ता सबसाब एक्शन लौकटकनी हाइदि नकलमरोमदा माइकेल लमजथांग हौकिबना माक मसाना सोशल मीडिया रा थगलकपा पोस्ट अमदा ईश्वरना अखोइबु ngakpigani amadi lamjingbigani हौजिक लमदम असिता थोक्लिबा इरांग सिगी मनुंगदा मसखंगदबा खुलाई पाइबसिंग पैनल बेलेस्ट लैरिबा अखोइगी इमुंग अमदी अहल लमनसिंगदा टारगेट तौरकपा असि नहलगी थाउदो अदुना अनिरक सुबनि अदोबा अखोइ थादौ कम्युनिटी न सबसाना लेप्तुन ईश्वरगी मफमदा थौनिरि ईश्वरना पुनमक सिंग असि खांबी उबिबगा लोइनना अखोइगी दमक पुनमक मयुकनगनि हाइबगी थाजबा ईश्वरगी मफमदा थमरि ईश्वरना की थौजालबु मतम सुपदा थागतली हाइना फोंदोरकली पनबा याबदि लोकल टीवी चैनल अमदा कुकी सुप्रीमेसी एंड्स इट्स प्रोपेगेंडा हाइबा हिरमदा खना नैनबदा माइकेल लमजथांग हौकिब बीजेपी की स्पोकपर्सन अमा ओइना सरुक याखिबगा लोइनना माकोइबा वखलोनसिंग फोंदोखिबनि अतोपा पाओमना अरामबाई टेंगोल नत्ति हाइना खुंजासिंगना सेंदोरकली ngara numidang pung 10 rom taba matamna Thobal district ki manung chanba sangai yumpham Serapur mathak laikai da masakhangda buklai paibisingna mayai ka banisa lalon mamioi sing phaba lakpada irang thokpadagi nomai kapagi thawdok thokre thawdok thokpham gi manak nakpada leiba mioi singdagi phangwa paw gi matung inadi ngara numidang sangai yumpham Serapur mathak laikai da sakhangda khulai paiba kangbu ama laktuna laikai adudagi mayai ka banisa lalon mani haiba matai manau ani pharaga puna bonakhi madura nupi aduna mi phare haina lawbaga loinana mafam adu waida leiba laikai gi miyoisingna su arambaina mi phare haina lawnarakodigi khul adugi miyam horakhi madura sakhangdaba kulai paibisingi maraktagi miyam irang adu lakshinanaba numoi round khra blank fair toki madudagi miyam adu handoktabaga loinana irang hena sakhalakhi haidi loinana maiki animakta irang adu yashinanaba purakpadagi nemthaki haidi नकलमरोम इरांग अदुगी मरम सब साब खंगत्रिंगैदे खुल अदुगी मियोइसिंग अरामबाई टेंगोल की मियोइसिंगना मी फारे हाइना माइट लाउखिबदु वखल खंथबा वाट हौबदगी लान अरामबाई टेंगोल की मिंग सिजनखिबनि थाउदो अदु अरामबाई टेंगोल की मिंग पनखिबदु नुंगाइतबा फोंदोक्सदि हाइना माइके एदोंगी मियामना लाउथोक्तुना खंगनखिबगा लोइना सोइखिबदुगी दमक्ता नुंगाइतबसु फोंदोरखली अतोपा पाओमना अथौबा हाइपो जदु नंग फुरुपु मिकअप थोगन बिरम लुसिंगमनी कोरकोम मणिपुर कंगलैपाक ममांगाइदगी हौना खुंदा मिनरगलबा मिखा पोनबा हाइनरक्तबा तोआन तोआन फुरुप सासिंगना लमदम सिगी पुवारिगी तंक कियादा लमदम अदुगी लोइलम संदोकपा ब्रिटिश की लोइलम लाइंगा खादगी मिनाय योनि थादतुना निंगतम कंगलैपा अमा अमु हंजिननबा तोआन इहौ अमदि लंथेंग क्या सतकी हाइना कोरकोम की मीडिया कोऑर्डिनेटर की थौपुरीबा एम शखेना प्रेस थदोरकपा चिरोल अमन हाइरि चिरोल सिन हाइ ब्रिटिश की मयोक्त मतमदुदा सांगसिनखिबा लैबाक मियामगी इहौसिंग असि लमदम सिगी लोइलमगी लिस्ट चेनबा अमसुम मारैबाकी लोइलमगी वांगुरोन नैनबसिंगा कांगलुप नाइबा मवोंगदा लान इसिंदुना थमलंबदगी ngasi फावबा अपुनबगी ओइबा पुवारी अमा ओइहनबा ngamdana लैरि पिकलबा सिंगलैपाक मणिपुर कंगलैपाक त खुंदारि पि येलौमी फुरुप मसा मसा सिंगी तोआन ममिंग लेजरबसु मखोय पुनमकी हौरकफमदि अमखक्तनि हाइबदुदि लमदम सिगी फुरुपसा पुनमकी सिंथक वारी अमसुम अइबा पुवारीना मयक सिंगले हाइदि सेरोल सिनहाइ मरैबाकी निंगतम ngaknaba अमसुम माफुरुपकी सक्तम कन्नबगी दमक ब्रिटिश लोइनम लाइंगाकी मयुक्ता अकनबा लंथिंग सतखिबा अमदि जेलिया रोंग फुरुपकी अपुनबा सक्तम सगनबा असौबा थौदांग लौबिरंबा अमदि तुमदुना लैरमलबा जेलियारोंग मियाम मिकअप थोवन बिरम लुसिंगबदी मरैबाक निंगबा असौबा हाइपोजदो नंगनि ngasi लुसिंगबा सि लैखिदबा मौद्रागो हुमदोइ सुबु कुमोन लाकसिदा महाकना कथोकपगा लोइनना जेलियारोंग फुरुपसिंगी दमक तौरम थौदांग सिंगदु अमुक नहौनना निंगसिंगहलि इंकुमजा लिसिंग अमग समापन कुनगा तरेता हाइपोजदो नंगना जेमई लियांगमई अमसुम रोंगमई हाइरिबा मणिपुर कंगलैपाक की नुंगसुप थांगबा तमेंगलोंगी लमदम नॉर्थ कसार अमसुम नागालैंड की सरुखरदा खुंदारिबा अपिकपा फुरुप मसा अहुम असि पुनसिलगा जेरारोंग मियामगी अपुनबा पॉलिटिकल की पांगल अमा सेमगतबगी युमफम थोनबाउखि
ꯏꯪ ꯀꯨꯝꯖꯥ 1985 ꯇꯃꯦꯡꯂꯣꯡ ꯀꯥꯝꯕꯤꯔꯣꯟ ꯈꯨꯜꯗ ꯊꯦꯎꯗꯥꯏ ꯑꯃꯁꯨꯡ ꯇꯥꯕꯣꯂꯤꯌꯨ ꯑꯅꯤꯒꯤ ꯑꯅꯤꯁꯨꯕ ꯃꯄꯥꯔꯤ ꯑꯣꯏꯅ ꯖꯥꯗꯣꯅꯪꯕꯨ ꯐꯪꯖꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯇꯥꯡꯂꯕ ꯃꯄꯥꯔꯤ ꯑꯁꯤꯒꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯇꯤ ꯉꯁꯤ ꯐꯥꯎꯕ ꯇꯪꯗꯥꯡꯕ ꯑꯃ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯆꯪꯈꯣꯟꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯌꯦꯜꯍꯧ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯆꯦꯠꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯖꯥꯗꯣꯅꯪ ꯏꯟꯈꯠꯂꯛꯄ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯐꯨꯔꯨꯞꯀꯤ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯁꯥꯒꯠꯄ ꯉꯝꯗꯗꯨꯅ ꯃꯆꯣꯏ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯐꯨꯔꯨꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯁꯦꯡꯕ ꯃꯁꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯖꯗꯕꯒꯤ ꯁꯛꯇꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯅꯝ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯆꯤꯡꯂꯝ ꯄꯨꯝꯅꯃꯛꯇ ꯌꯦꯜꯍꯧ ꯂꯥꯏꯅꯤꯡ ꯃꯨꯊꯠꯇꯨꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡꯅ ꯀꯨꯞꯁꯤꯜꯂꯛꯄꯗ ꯅꯠꯇꯅ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤ꯫ ꯑꯍꯥꯟꯕ ꯃꯥꯂꯦꯝꯒꯤ ꯂꯥꯟꯖꯥꯎꯗ ꯊꯕꯛ ꯁꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯕ꯭ꯔꯤꯇꯤꯁꯅ ꯌꯨꯔꯣꯞꯇ ꯄꯨꯈꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯆꯤꯡꯗ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯑꯔꯤꯕ ꯃꯤꯅꯥꯏꯒꯨꯝ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯕꯨ ꯃꯃꯜ ꯈꯨꯠꯁꯨꯃꯜ ꯄꯤꯗꯅ ꯅꯝꯗꯨꯅ ꯄꯣꯠꯂꯨꯝ ꯄꯨꯍꯟꯕꯗ ꯅꯠꯇꯅ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡꯁꯨ ꯅꯝꯗꯨꯅ ꯄꯨꯍꯜꯂꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯌꯥꯔꯦꯛ ꯁꯛꯊꯥꯛ ꯄꯤꯕ, ꯃꯃꯜ ꯈꯨꯠꯁꯨꯃꯟ ꯄꯤꯗꯅ ꯅꯝꯗꯨꯅ ꯊꯕꯛ ꯁꯨꯍꯟꯕ ꯑꯃꯁꯨꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯍꯤꯒꯤ ꯍꯥꯎꯁ ꯇꯦꯛꯁ ꯂꯨꯄꯥ 3 ꯊꯤꯍꯟꯕꯅꯆꯤꯡꯕ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯅꯝꯐꯨꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯝꯃꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯀꯨꯔꯤꯇꯤ ꯉꯥꯛꯂꯒ ꯄꯝꯁꯤꯡ ꯅꯨꯡꯇꯤꯒꯤ ꯊꯥꯎ ꯄꯤꯒꯅꯤ ꯁꯨꯁꯤꯟꯗ꯭ꯔꯣ꯫ ꯄꯝ ꯑꯌꯥꯝꯕ ꯊꯥꯎ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯄꯤꯗꯤ ꯃꯤꯅꯤꯁꯇꯔ ꯂꯩꯁꯪꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣ ꯃꯩꯇꯩ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯅ ꯉꯔꯥꯡ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯄꯝ ꯑꯥꯎꯠꯂꯦꯠ 130ꯗ ꯁꯦꯀꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯊꯥꯎ ꯄꯤꯔꯒꯅꯤ, ꯊꯥꯎ ꯄꯤꯗꯕ ꯄꯝꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯝ ꯑꯌꯥꯝꯕ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ꯫ ꯄꯝ ꯈꯔꯗ ꯗꯤꯖꯜꯗꯤ ꯑꯗꯨꯃꯛ ꯄꯤꯔꯤ, ꯄꯝ ꯈꯔꯗꯅ ꯀ꯭ꯌꯨ ꯁꯥꯡꯅ ꯂꯦꯡꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯂꯧꯅꯈꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯁꯤꯒꯤ ꯄꯝꯁꯤꯡꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯄꯝ ꯑꯌꯥꯝꯕ ꯊꯣꯡ ꯂꯣꯟꯕ ꯊꯦꯡꯅꯈꯤ꯫ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯝꯁꯤꯡꯗ ꯁꯦꯀꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯑꯃꯗꯤ ꯐꯨꯗ ꯑꯦꯟड ꯁꯤꯚꯤꯜ ꯁꯄ꯭ꯂꯥꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯊꯝꯗꯨꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯆꯪꯕ ꯊꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯔꯒꯅꯤ, ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯣꯏꯜ ꯄꯝꯁꯤꯡꯗ ꯄꯤꯔꯤꯕ ꯊꯥꯎꯒꯤ ꯑꯦꯂꯣꯀꯦꯁꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯣꯡꯃꯗ ꯃꯊꯧ ꯇꯥꯕ ꯄꯦꯇ꯭ꯔꯣꯜ ꯑꯁꯤ ꯆꯥꯡꯆꯠꯇ ꯀꯤꯂꯣꯃꯤꯇꯔ 239ꯅꯤ, ꯂꯣꯏꯅꯅ ꯑꯣꯒꯁꯠ 22ꯗ KL 260, ꯑꯣꯒꯁꯠ 23ꯗ KL 313, ꯑꯣꯒꯁꯠ 23ꯗ KL 315, ꯑꯣꯒꯁꯠ 25ꯗ KL 239 ꯑꯃꯗꯤ ꯑꯣꯒꯁꯠ 23ꯗ KL 300 ꯄꯤꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯄꯝꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯊꯣꯡ ꯍꯥꯡꯗꯕꯒ ꯂꯣꯏꯅꯅ ꯄꯝꯒꯤ ꯃꯃꯥꯡꯗ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯕ꯭ꯂꯦꯛꯇ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 190ꯗꯒꯤꯅ 160 ꯐꯥꯎꯕ ꯃꯔꯥꯡ ꯀꯥꯏꯅ ꯅꯤꯡꯇꯝꯅ ꯌꯣꯟꯅꯔꯤ ꯍꯥꯏꯔꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫